Thogli Beirang asida Churachandpur amadi Moredagi lanjelaktuna Lamding Higher Secondary School Relief Camp amasung Kodompokpi Sports Complex Relief Camp da leidiba miyamgi matik chana fangfam thokpa chakthung numit humni gi manungda pidrabadi Relief Camp THADOKTUNA HANNAGI YUMPHAM da chatlagani haina Relief Camp ani asida leidiba miyoi singna phongdorakli Fangfam thokpa chakthung matik chana pibidre haidurang asi Relief Camp ani asida leidiba miyoi singna Kodompokpi Sports Complex Relief Camp mamangda wakat mi fangfam duna khongjang sangsinke wakat khongjang aduda sarukya khiba singna phongdorakibada Relief Camp ani asida leidiba Churachandpur amadi Moredagi lanjelakpa miyoi singi chakthung Thawal DC na matik chana pibidre September 10 da Thawal District ki DC na kaurakpadagi Relief Camp ki committee gi miyoi sing yauna unarubada DC gi maikaidagi lanjenarakpa singda cheng hawai gi mahutta miyoi amada sel oina piragani September 10 gi oina di cheng hawai sing leisilure October amadagi hauna piragani haina khanghalake Adubu October gi tang ahumda DC na amuk kaurakpadagi chatlubada DC masamak na hairiba chakthung asi October thagi oinadi piba ngamlaroi November thadagi oina pirage hairake lanjenariba singda yengliba mityeng asi pende ngasidagi hauraga numit humni gi manungda matik chana chakthung pidrabadi hanagi yumpham da chatnanaba sem sare cheng hawai khara piraga fazilaga thambiganu Nupi angang amadi ichai su singna naraklaba matamda cheng hawai na yarakte school gi fee fawba thiba ngamde athubada mityeng changbiyu haike Relief Camp committee amadi aikoi gi IDP gi mute sing kharaga unaraga wari saba matamda DC na aikoi gi awaba si yengbiraga cheng hawai sarkar na piri base orani nakhoi gi par pitta nongmada mi magi pasam sama sabiraga nakhoi na kaithen kajaro hairapadagi aikoi gi IDP mayam harauduna October gi date 1 dagi sarasi aduga sakriba aikoi gi September gi walauruba khara sigi aikoi cheng chak lausi jarure aduna cheng chak ase loiraba matu October gi date 1 dagi saba horani haira takirapadagi aikoi harau laaga aikoi gi leiriba IDP mayam da aikoi na harau tayamba DC bu Tagat wai phongdo khaba matunda ikhang khangaudana October gi tang ahumda athuba emergency meeting call leire harga kobiraga aikoi bu adugi chakthung ado piba ngamaroi mathang thagi date 1 dagi sarani ana hairapadagi aikoi gi pendraba IDP singna tawbani masi manungda kari leibagi no DC na IS officer amana thambigi ba wafam masibu ona tainabada awunba amma tawraga wari ngangjara pase aikoi IDP singi marata yamna nungaijate chaktu thongaga thumda tolaga saraga su isa semauge ana ye gingjage ana thamjabani masida DC na aise aikoi gi upai leite thangwan sida yaragadi yare yadragadi noi tongning taw haibadagi aikoi khoisaunarba IDP mayam sida thoroga soro sida process tawbani ngasi gi mufamasi koi na ngasi changchiliba asi aikoi sarkar na pidi ba cheng hawai che aikoi pamdre aikoi da aikoi gi chakthung haibadi aikoi da paisa oina sabiduna aikoi bu kachen kahan biu adu natragadi aikoi lamding Higher Secondary School da hangiba lilikiam amadi Kodompokpi da leiba lilikiam anina aikoi makan makha kaya gi aikoi khongjang changchilakani